ꯃꯌꯥꯝ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯥ ꯌꯥꯏꯕꯗ ꯁꯨꯝ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯍꯥꯏꯕꯗꯤ ꯁꯨꯝ ꯒꯥꯔꯗꯦꯟ ꯃꯆꯥꯒ ꯂꯩꯔꯒ ꯌꯨꯝꯗ ꯀꯣꯏꯖꯕꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅ ꯍꯥꯟꯅꯗꯤ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯤꯡꯒꯣꯜ ꯀꯣꯏꯕꯒꯤ ꯌꯥꯝꯅ ꯊꯥꯒꯠꯆꯈꯤꯕꯅꯦ ꯍꯟꯗꯛꯇꯤ ꯄꯥꯛꯅ ꯀꯣꯏꯔꯝꯗ꯭ꯔꯦ ꯍꯋꯥꯏ ꯊꯝꯄꯥꯛꯄꯤ ꯄꯥꯜꯂꯦ ꯑꯗ ꯁꯤꯗꯁꯨ ꯆꯨ ꯑꯉꯧꯕꯅꯦ ꯁꯤꯁꯦ ꯁꯅꯥꯔꯩ ꯌꯥꯝ ꯍꯧꯔꯦ ꯁꯅꯥꯔꯩꯁꯨ ꯌꯥꯝ ꯄꯥꯜꯂꯦ ꯍꯪꯒꯥꯝ ꯃꯤꯊꯤ ꯃꯤꯊꯤ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯥꯎꯔꯤꯁꯦ ꯍꯪꯒꯥꯝ ꯃꯅꯥꯁꯦ ꯄꯥꯛꯇ꯭ꯔ ꯁꯤꯗ ꯊꯥꯕ ꯌꯦꯟꯗꯦꯝꯁꯤꯗꯤ ꯈꯨꯏꯕꯣ ꯀꯔꯤꯌꯣ ꯌꯥꯝ ꯌꯥꯎꯔꯦ ꯄꯥꯡꯈꯣꯛꯅꯦ ꯁꯤꯅ ꯁꯤꯅ ꯁꯅꯥꯔꯩꯗ ꯑꯣꯔꯦꯟꯖ ꯉꯁꯥꯏꯒꯤꯗꯨꯅ ꯑꯉꯥꯡꯕ ꯁꯤꯅ ꯑꯣꯔꯦꯟꯖ ꯆꯥꯛꯊꯣꯡꯕꯤ ꯁꯅꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯁꯅꯥꯔꯛꯑꯦ ꯄꯤꯛꯏꯉꯩꯗ ꯄꯤꯛꯄ ꯅꯠꯇꯦ ꯆꯥꯆꯥꯅ ꯁꯤꯗ ꯂꯨꯍꯣꯡꯉ ꯂꯥꯛꯑ ꯃꯇꯨꯡꯗꯁꯨ ꯁꯅꯥꯔꯛꯏꯀꯣ ꯏꯕꯥꯅꯤ ꯑꯗꯨꯝ ꯁꯅꯥꯕꯗꯣ ꯂꯥꯏꯙꯤꯒ ꯁꯅꯥꯕꯗꯣ ꯑꯕꯦꯝꯃ ꯈꯣꯏꯗꯤ ꯌꯥꯎꯗ꯭ꯔꯦ ꯀꯔꯤꯅꯣꯍꯦ ꯂꯩꯈꯣꯡ ꯉꯥꯛꯇ ꯀꯩꯅꯣ ꯁꯤꯅ ꯇꯦꯕꯜꯅꯦ ꯀꯩꯅꯣ ꯃꯣꯏꯔꯥꯡꯒꯤ ꯀꯩꯅꯣ ꯁꯥꯏꯟ ꯂꯣꯛꯇꯥꯛꯀꯤꯗꯣ ꯐ꯭ꯂꯣꯇꯤꯡꯗꯅꯦꯕ ꯆꯤꯌꯔꯒ ꯊꯝꯃꯤ ꯁꯤꯗ ꯁꯤ ꯇꯤꯡꯉꯤꯁꯤꯅ ꯀꯔꯤꯅꯣ ꯂꯩꯔꯣ ꯃꯥꯅꯦ ꯄꯨꯈ꯭ꯔꯤꯁꯦ ꯐꯨꯟꯖꯜꯂꯛꯑꯦ ꯃꯊꯪ ꯃꯊꯪ ꯅꯍꯥꯟ ꯐꯨꯜꯂꯝꯗꯕ ꯄꯨꯈ꯭ꯔꯤꯗꯣ ꯑꯥꯗꯁꯨ ꯂꯩꯕꯥꯛꯁꯤꯅ ꯐꯨꯟꯖꯜꯂꯦ ꯁꯤ ꯏꯁꯤꯡ ꯀꯨꯟꯗꯣꯗꯨꯅꯦ ꯁꯤꯡꯖꯨ ꯆꯥꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯤꯡꯖꯨ ꯆꯥꯕꯗ ꯁꯤ ꯍꯦꯛꯑꯒ ꯁꯣꯏꯔ ꯍꯥꯞꯄ ꯆꯥꯏꯑꯕ ꯏꯁꯤꯡ ꯀꯨꯟꯗꯨꯗꯨꯅꯦ ꯁꯤꯁꯦ ꯏꯁꯤꯡ ꯀꯨꯟꯗꯣ ꯉꯥꯁꯨ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯊꯔꯣꯏꯁꯨ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯉꯩꯗ ꯉꯥ ꯌꯥꯝ ꯐꯥꯏꯌꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯛꯑꯒ ꯐꯠꯇꯦ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯐꯥꯏꯌꯦ ꯁꯤꯒꯤ ꯑꯀꯣꯏꯕ ꯑꯄꯥꯛꯄꯁꯦ ꯐꯧꯁꯦ ꯌꯨꯝ ꯑꯃ ꯂꯩꯔꯤꯕ ꯖꯤꯡꯒꯒꯤ ꯁꯨꯃꯥꯏꯅ ꯁꯥꯏꯖꯤꯟ ꯍꯥꯏꯊꯔꯛꯄꯁꯦ ꯁꯤꯐꯧ ꯄꯨꯈ꯭ꯔꯤ ꯉꯛꯇ ꯑꯣꯏꯔꯝꯃꯤꯅꯦꯕ ꯁꯨꯝ ꯐꯨꯟꯖꯜꯂꯛꯑꯦ ꯌꯨꯝ ꯁꯥꯒꯗꯕꯒꯤ ꯁꯤ ꯑꯃꯨꯛꯀ ꯐꯨꯟꯖꯜꯂꯛꯑꯦ ꯁꯤꯁꯨ ꯐꯨꯟꯈ꯭ꯔꯅꯤ ꯂꯣꯏꯅ ꯐꯨꯟꯈ꯭ꯔꯅꯤ ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯌꯥꯝꯁꯦ ꯍꯩꯅꯤꯡ ꯍꯩꯅꯤꯡꯅꯦꯁꯦ ꯍꯩꯅꯤꯡ ꯑꯁꯤꯟꯕꯤꯗꯣ ꯄꯨꯈ꯭ꯔꯤꯁꯦ ꯂꯣꯏꯅ ꯐꯨꯟꯈ꯭ꯔꯒꯗꯤ ꯇꯥꯍꯣꯏꯗꯦ ꯍꯥꯏꯅꯩꯗꯅ ꯑꯗꯨꯅ ꯁꯤꯗ ꯂꯩꯕꯥꯛ ꯊꯣꯜꯂ ꯃꯇꯨꯡꯗ ꯀꯣꯠꯄꯅꯦ ꯁꯦ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯏꯁꯤꯡꯁꯦ ꯂꯨꯕ ꯍꯧꯔꯛꯑꯦ ꯁꯤꯒꯤ ꯌꯨꯝꯁꯦ ꯁꯤꯒꯤ ꯆꯠꯊꯔꯕꯧꯅꯦꯕ ꯄꯨꯈ꯭ꯔꯤ ꯑꯣꯏꯔꯝꯃꯤꯁꯦ ꯃꯊꯪ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯗꯗꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯌꯨꯝ ꯁꯥꯔꯝꯃꯅꯤ ꯖꯪꯒꯜ ꯃꯥꯟꯕꯅꯦ ꯑꯩꯈꯣꯏꯒꯤ ꯆꯪꯐꯝꯁꯦ ꯎ ꯋꯥ ꯌꯥꯝ ꯍꯧꯕꯅꯦ ꯍꯧꯖꯤꯛꯇꯤ ꯍꯥꯡꯕꯨ ꯍꯥꯡꯉꯦ ꯁꯤꯒꯁꯦ ꯄꯨꯈ꯭ꯔꯤ ꯑꯣꯏꯔꯝꯃꯒ ꯏꯁꯣꯡ ꯁꯣꯡꯕ ꯁꯤꯗꯅ ꯍꯪꯒꯥꯝ ꯃꯆꯥ ꯃꯆꯥ ꯊꯥꯔꯦ
ꯆꯥ ꯂꯣꯏꯔꯀꯥꯟꯗ ꯃꯩꯁꯨ ꯃꯝꯃꯦ ꯑꯗꯨ ꯉꯥꯜꯂꯤꯗ ꯇꯨ ꯑꯌꯨꯛꯀ ꯆꯥ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯩ ꯁꯤꯟꯅꯦ ꯉꯁꯥꯏ ꯆꯥꯅꯤꯡꯃꯟꯗꯅ ꯇꯣꯠꯂꯝꯗꯥꯏꯗꯗꯤ ꯂꯣꯏ ꯀꯥꯎꯔꯨꯔꯦ ꯆꯅꯝꯁꯤꯡ ꯇꯤꯜꯍꯧ ꯈꯣꯛꯆꯔꯦ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯅꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏ ꯅꯤꯉꯣꯟ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯣ ꯃꯥꯅ ꯂꯨꯍꯣꯡꯈꯤꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏꯒ ꯌꯥꯝ ꯅꯛꯅꯩꯌꯦꯕ ꯑꯗꯣ ꯃꯣꯏ ꯃꯊꯛꯇꯒꯤ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡ ꯎꯔꯦ ꯁꯤꯗ ꯒꯥꯔꯤ ꯌꯥꯝ ꯆꯠꯅꯔꯦ ꯃꯝꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯦ ꯆꯠꯇꯣꯔꯕꯅꯤꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯍꯜꯂꯣꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥꯁꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯀꯣꯐꯤ ꯊꯛꯄ ꯂꯥꯛꯄꯅꯦ ꯍꯧꯖꯤꯛ ꯄꯨꯡ 9:30 ꯇꯥꯔꯦ ꯀꯤ ꯆꯥ ꯂꯣꯏꯔ ꯊꯛꯀꯤ